Toukhibagi January thada more border town da deploy toba Indian Army personnel singbo Kuki kulai paiba signa overpower Toukhibagi video ma social media da paktak nana sandorakliba sigi Matangda achumba warol khanganaba Chief of Army Staff General Manoj Pandeda Kokomina Aiba Cherol Thakhre Kokomi ki coordinator Somendro Thokchomna General Manoj Pandeda Thakiba Cherol aduna hai social media da sandorakliba video aduda Indian Army personnel singbo Kuki kulai paiba sing aduna nongmai rocket launcher amade at matamga chunaba afaba khusu kulai kaya season aduna ki hale thawang aduna laibaga sibungak seliba Indian Army ki authority amasung integrity da chawna singnare Thawdogasi matau karamna thokibano haibadu thijinnaba Government of India da taksinbagi tangai phadabadu lerakle Amaromda sigumba pamdaba thawdok sing thoklakliba se security ki maikai digi hoba leirabra haibadu khangambiyo Thawong sing asi makhatana chatharaklabade Indian Army personnel singi pungning pikhamnanaba machaka moirakadra haibagi akiba leire Thawong sing asibu thengnanaba Indian Army ki personnel singda matik chaba khusukhulai amade mateng pifam thoi Ningsing bayabadi hauzik lamdam asida thokliba irang asida Kuki khulai paiba sing asina maram moiraga mathauna leiraba Central Force amasung State Force personnel kaya thawaina ponthapi khrabane Kobja lising ani kulumdoi gi me tara tarukta dolai thabi amasung cycle gi taina bamap mamada thokiba laibak thiba thawdok amada Kuki khulai paiba singna Assam Rifles ki jawan Alok Rao hatke Chahi aduma ki June mangada Ranjit Yadav Koba BSF ki jawan amasu Kuki singna Cherol da landarak pada laikide Makatarakpada chahi adugi October 13 da More Police ki SDPO Chingtham Anand Kuki khulai paiba singna nomaina kaptuna hatke Chahi sigi January 13 ta State Police Personnel Takhelabam Saileshwar amasong Wangkhem Somorji Pusu More Border Town da Kuki khulai paiba singna nomaina kaptuna hatke Nominadu da Gaurav Kumar Sobram Singh amade Ramji Koba BSF jawan ahumsu asokapan nangkibane Ngasi ayung magtada Kuki khulai paiba singna sugnuda attack chatharakpada BSF jawan ama soktuna laikanare Fibam masi yauraba fawda Indian Army ki maikai digi Kuki khulai paiba singa sida matik chaba paukhum pibagi mamidi tabu udre Oirakleba fibam masida thuba matamda action lahodragade henna luba fibam amada lakpa yabagi akiba leire Irang asida Indian Army na nakal anida manadaba mideng yengi haibagi nungnang bama miyamda pokhaliba se kokhanaba Indian Army na miyam gi ihul khangna thabak tawbagi tangai fadaba lei hainasu Cherol aduna pali